Leibasi President Draupadi Murmuna Sedasi Hockey Sanaroi, P. Sushila Chanu Amadi, Wushu player, and Roshibina Devi da Arjuna Award Kusunarakrai. Rashtrapati Bhavanda ngasi pangthokiba National Sports Award yanthokpagi thoramda Manasi President na kusunarakibani. Thoramadu President na Sanaroi Kuntarukta Arjuna Award kusunaki, aduga coach Nipandana Dronacharya Award piki, badminton player Chirag C. Chetty Amasong Satwik Cyrus Ranki Reddy Dana Sanaroi Amada Piba Leba Sigi Kwaiti Huangba Major Dhyanchand Khel Ratna Award Piduna Ikai Kumna Butki.